Buzruk amana hai nongma aina Baitullahgi tawaf tauringaida khanghodana nupi ama khakpu mareng banda pikliba angang ama famhallaga chatpa urammi mahagna asumna Allah bu kauri ho thaujal haiba ho thaujal haiba hau khraba matam madugi tawimal khangba uchari aina nupi aduda hangi thaujal haiba mapu amasung nahaki marakta thokhiba wari adu karino mahagna hairaki nongma aihak asi hi dalalonba singi zam'at ammaga punna tongminnarammi khanghodana nonglai nongsit laktuna hi adu kaiduna isingda lupkhirammi hi tonglamba mi pumnamaksu isingda irakna khre supnagi aiga aigi angang asiga upak machet amada tonghore amasung hapsi nupa amakhaksu upak machet amada tongduna hinghore ahing ama lele nong nganthorpa matamda hapsi nupa aduna aigi isak idau ubada mi haurakuna inakta changsilakli amasung haramigi thabak chathaningbagi apamba phongdorakli aina mangonda hai Allah bukiyo Allah bukiyo aikhoi hojik azab ta aduna leiribani masidagi hingnanabagi damakta mapu magi ibadat taujahuba nattana luraba tanja asida gunagi thabak tawfam thokpra mahakna hai wari singdu thamkho khudagi kasam aigi apamba asi soidana pangthoklagani matamduda aigi angang asi tampakta tumjarambani adubu aina khujinna siklaga kaphallammi angang asina khangkap kaplakpada aina mangonda haijai nangna mayadrabadi ngahak ngaikho angang asi amukta tumhankhige masi hektabada hapsi nupa aduna aingondagi angang asi mullaga samudragi isingda langthakre aina Allah da haijai ho senglaba mapu nahakti thamoi nungi apamba bu thadatpa ngamba muthatpa ngamba mapuni ai amasung hapsi nupa asigi marakta nang khaktagi pangal amasung sakti na khaidoknabiu jingnaba leitana nangdi thabak khudingmak tawba ngamba mapuni khudagi kasam wahai sing asi haiba loifatringaida ising manungdagi yamna chawraba jiba ama maya launa kathoklaga phaugalaki amasung hapsi nupa adu chap laklaga samudra manungda lupkhirammi asumna Allah Ta'ala na magi sakti na hapsi adudagi aibu kanbiraki adugi matungda samudragi ithak ipomna upak adu singdum amagi mayada pusinbiduna ai mafamduda kakhatjare mafam aduda Allah Ta'ala na aigi hingnaba lambi ama hek sinbiraktriba fauba napi chaduna ising thakduna lenba tare khanduna pothajare Allah Paki thaujaldagi mangani suba numitta aina arapada hi achauba amma lakba urammi aina atongba mafam amada kakhatlaga phi amana kanna haiduna ai hakbu unanaba hotnarammi higi mi singna aibu uramale mi ahum khak hinaw amada tonglaga aigi inakta honjilaklammi ai makhoiga loinana hinaw aduda tonglaga hijaw tana holakle aina hijawduda hek kakhatpa matamda hapsi nupa aduna samudrada langthakiba aigi icha asi nupa amagi manakta leibu urammi ichabu uba maktada aina chongsinduna chuplammi amasung konsinjarami amasung aina haijai masi aigi ichani aigi khongsabi machetni mi singaduna hai nahak ngaure gyan choira male masibu karamna nangi nacha oigadoribano aina haijai ai ngaude gyan sumangde aigi wari tabiyu asumna aigi haukraba thodoktu makhoida tahalli angakpa thodok adu tabadagi makhoi pumnamak lukthaduna leinarami aduga hairaki nahagna angakpa wari ama tahalle aikhoi su nangonda angakpa thodok ama tahange nangna taraga angakpa chagani makhoina hai aikhoi yamna nungai na hi asimaktada laklammi
ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯤꯕ ꯑꯃ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯑꯉꯥꯡ ꯑꯁꯤ ꯌꯥꯎꯔꯛꯏ ꯑꯃꯁꯨꯡ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯄꯨꯈꯤꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯍꯤ ꯑꯁꯤ ꯁꯣꯏꯗꯅ ꯂꯨꯞꯍꯟꯒꯅꯤ꯫ ꯃꯁꯤ ꯍꯦꯛ ꯇꯥꯕꯗ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯖꯤꯕ ꯑꯗꯨꯒꯤ ꯃꯅꯝꯒꯟꯗꯒꯤ ꯂꯧꯊꯔꯛꯄꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯒꯨꯅꯥꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯆꯔꯦ꯫ ꯇꯧꯕꯥ ꯇꯧꯖꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯄꯨ ꯃꯍꯥꯛ ꯑꯗꯨꯗꯤ ꯀꯌꯥꯗ ꯊꯧꯖꯥꯜ ꯍꯩꯈ꯭ꯔꯕꯅꯣ꯫ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡꯒꯤꯗꯃꯛ ꯍꯦꯛꯇ ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯌꯧꯕꯤꯕ ꯖꯥꯠꯅꯤ꯫